Akashbani Imphal Nayani Devi na pau pajari ahanbada maru oiba pau Imphal Jiribam National Highway ki irang turel matakta nauna saba Bailey Bridge ngasi Mukhyamantri Nongthombam Biren Singh sangaragani RCC thong sanaba su jatra ullagani Manipur da COVID-19 positive oiba masing leptane hengalakpadagi harang numidang wairam phawbada lising kun manga chani ni phumdo yore Kendra na hairi lomi singi swartha ngaknaba matam punamakta Kendra sarkar ki achetpa phirep lei amasung GST dagi khongwatpa senpham tha ani thangna na lupa koti lakh ama hele Laibak asina malem gi laichat oidiba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sakhangna raba miyoi kayana su lan phamma sida mai pakna bagi dama Akashbani Imphal gi ipawgi khutangda mipung khudingmangna araiba thawang ahum face mask upa amaga phut taruk lapna na leinaba mai mit amadi khut chatoina hamdoktuna tarutana na thamnaba apil tauri Manipur gi sakna reba sai sakba nomai them solendrona COVID-19 dagi ngak thoknaba miyamda apil tauratuna hai mayambu nomai them solendrona khurumjari haujik fawbi oina malemda chapchaba COVID-19 hidak puthoktriba maramna laichat asidagi ngak thoknanaba amat ngaireba pambaidi section ba haibasina oi Sarkarna laichat asi thingnanaba hotnariba sigi mathakta aikhoi pumna mangnasu saruk yaminaduna laichat asidagi ngakthoknanaba tangai phadaba chatna kanglon ahum asi ngakna chenminasi ahanbada aikhoi khudimagna yumdigi mapan hek thoklakpaga sungsoi soidana mask upiu ani subada sabon sijinnaraga yamna toina khutsa sengna hamdoksi tangai bak phadargadi hand sanitizer sijinabiu ahum subada mi amagi marakta foot taruki social distancing thamsi section bahaibasina ai isa nuksireba imung manung amadi miyambu laichat asidagi kanbangam gadoribani miyambu amukan khurumjari Haujik mapung oiba pau Nole jila gi manung chanba Imphal Jiribam National Highway gi irang turel matakta nauna saba Bailey Bridge ngasi Mukhyamantri Nongthombam Biren Singh sangaragani Bailey Bridge asi handakta tatkibadagi nauna muk sabani Mukhyamantri na mafam aduda irang turel matakta len mari gi RCC thong ama sanaba su jatra hungani aikhoi gi pawmina hai Kendra gi road transport amasung highways mantraloina thong asi sanaba handakta ayaba pikhibani Thong asi lupa koti ni phumathoi lak marphuni panchangna sagadabani Manipur da COVID-19 positive oiba masing leptane hengalakpadagi ngarang numidang wairam phawbada lising kun manga chani ni phumdo yeure rajya gi COVID-19 command control room na ngarang numidang maram thopa cherol amana hai haukhiba pung kun marida mi chama marphudrani pan nauna positive oirakhi hairiba matam asida mi chama yang kahini thoina ba phaduna discharge tawkhibadagi punna naba pakiba masing lising kun ma thoi chatre tarani pan sure naba phabgi chang chada marphutaru Dasmik sino ohumda lady haukiba pungkun marida nupi ani yauna mini pan laina asina sikhi masit haraga laina asina siba masing chani marphumapan yaure Serol aduna hai command control room gi telephone number 1800 345 3818 pungkun mari chupna hangduna thamli sarkar gi doctor singna nomajing numit natana Numit khudinge ayuk pung tara dagi nungthil pung ohum phawa online teleconsultation service piri marak sida chingi jila ani amasung tampaki jila ani da sero surveillance makhata na chathari survey asi tha sigi taramapan phawa chathagani Tamenglong town gi traffic point manak taleba Eden Hills junction da phiyon ba dukan ohum ngarang numidang athengbada maina tumna chakre adu moina mang misimina di yaukhide aikhoi gi Tamenglong pawmina hai mai adu electric short circuit dagi horkpa oiramba yai haina chingnari lanthum kaya yamna makrabage haibadu su khangba ngamdri Ashamda Orunodoi scheme gi makhada imung lak tarani pan henbana thada lupa chani pan kuntra makhoi gi bank account ta phanglagani Direct Benefit Transfer Scheme asina lairabi imung amagi nupi amamamda selgi mateng pigani scheme asingarang Mukhyamantri Sarbananda Sonowalna haudokhibani haudokpagi thauram aduda Assam Health Mantri Himanta Biswa Sharma su yaukhi scheme asi jila kunmat panda paikhatkani amasung imung lak tarani pan lising kunda kanaba pigani
बोरोलैंड टेरिटोरियल काउंसिल की मिखल की थबक लोइरबा मतुंगदा काउंसिल असिगी मनुंग चनबा जिला मरीदसु स्कीम असी पाइखटकनी काउंसिल असिगी जिला सिंह असी यावरकलबा मतुंगददी कानबा फंगदबा इमुंगी मसिंग लाकुनी थोइ हेलगनी ताबिरिबा पावसी आकाशवाणी इम्फालदगिनी केंद्र की लघु सिंगु मंत्री नरेंद्र सिंह तोमर ना हाइरी लौमी सिंह की स्वार्थ ngagnaba matam punamakta केंद्र सरकार की अचेतपा फिरेप लई अमसुंग लौमी सिंह की याइफनबगी matangda khananaba matam punamakta सेम सादुना लई लघु सिंगु मंत्री नरेंद्र सिंह तोमर ललोल इतिक मंत्री पीयूष गोयल अमसुंग ललोल इतिक के राज्य मंत्री सोम प्रकाश ना ngarang न्यू दिल्ली की विज्ञान भवन दा पंजाब की लौमी लुप सिंह की मिहुत सिंह उनखी लघु सिंगुदा अवनबा पुरकनबा आइन सिंह असिना लेबाक असिगी मपम पुनमक्ता लौमी सिंहदा चावना कानबा पीगनी हाइना मंत्रीना लौमी लुप सिंह अदुगी मिहुत सिंहदा अमुक हना खंगनखी यामना मरु मपांग ओइबा मवंगदा वारी सानखिबा अदुदा लघु सिंगुगी लमदा अवनबा पुरकनबा आइन सिंह अदुगी तोंगान तोंगान मवाफम कया मरुम खनखी सेल थुम मंत्रालय ना हाइरी गुड्स एंड सर्विसेज टैक्स GST दगी खोंगवटपा सेनफम था अनि थंगना थंगना ना लुपा कोटी लाख अमा हेले नवेंबर थादा लुपा कोटी लाख अमा लिसिंग मरी चमापन हुमफुम दोई खोंगवटखी मसी चही चही गी ओइनी येंगबदा चादा अमदा स्मिक मरी गी चांगदा हेनगटलबनी अदुगा था अहुम थंगना थंगना ना हेनगटलकपनी मसिना लेबाक असिदा कोरोना वायरस की लाइचट अमदी मसी थेंगनबा थिंगबा थंखिबा सिंह अदुना पिरंबा अपनबा सिंह अदुगी तुंगदा लेबाक असिदा सेल थुंगी थबक थौरम सिंह माहौसागी फिबमदा हंजिलकले हाइबदु उटले GST की खोंगवटलिबा अपुनबा सेनफम मसिगी मनुंगदा CGST ना लुपा कोटी लिसिंग तरा मापन चामा मरफु मापननी SGST ना लुपा कोटी लिसिंग कुनमंगा चंगानी फुनी IGST ना लुपा कोटी लिसिंग यांखाई मातोई चमापन मरफुद्रानी थोइनी अदुगा सेस ना लुपा कोटी लिसिंग निपांचनी निफुनी थोइनी भारत ना कोविड-19 थेंगलान थेंगनाबदा सिंथानिंगाई ओइना माइ पाकपा ngamle नुमित खुदिंगी पॉजिटिव ओइरकबगी चांग असि नुमित कुन मरीनी थंगना थंगना लिसिंग यांखाईगी मखादा लेरे हक्सेल मंत्रालयना हाई नौना पॉजिटिव ओइरकबगी चांग असि लेपतना हंथरकली अमसुंग ngarang अनौबा केस लिसिंग कुंट्रामाथोई खक्तमक लाखी मंत्रालय असिना हाई भारत कोविड-19 सिबगी चांग असि मी लाख तारा की हिसाब दा येंगबदा मालेमगी ओइना ख्वाइदगी नेमबा चांग ओइरे भारत मी लाख तारा दा मी चामा तमक सिरी मालेमगी ओइबा चांगना लाख तारा दा चामा मरिफु तरुकनी न्यू दिल्ली दा पाउमिसिंग दा वांगांगबदा हेल्थ सेक्रेटरी राजेश भूषण ना हाई भारत मी लाख तारा खुदिंग दा ओइरकलिबा कोविड-19 की केस असि मालेमगी ओइना ख्वाइदगी नेमबा चांगनी श्री भूषण ना हाई नुंगमदा नाबा फरकपगी चांग असि पॉजिटिव ओइरकपा मसिंगदगी यामना हेले महांगना हाई नुंगमदा सैंपल लाख तारा की चांगदा टेस्ट तौरी हौजिक फावदा टेस्ट तौखिबा मसिंग कोटी तारा मरी हेले मेघालय दंगारंग ईस्ट खासी हिल्स जिला दा कोविड-19 ना नाबा अमल सिखिबदगी राज्य असिदा लाइना सिना सिखिबा मसिंग चामा तारानी थोइ सुरे नौनमी हुमफुमंगा पॉजिटिव ओइरकपदगी हौजिक एक्टिव केस साटु उपुमापन लैरी ngarang mi chama yankhai nipan naba pharakpadagi hojik phawada naba pakiba masing lising tara mathoi sumna marphudra mari sure Nagaland COVID-19 na nabadagi pharakpagi chang chada marphudra dasming mari manga yaure ngarang mi chamani pan naba pharakpadagi punna naba phakhiba masing lising tara chama marphudra mari sure Dimapur da nauna mi kulhumdoi positive oirakpadagi hojik active case sanipani phulairi sikhiba masing na yankhai tare sure लोइसिलकपदा कोविड-19 दगी ngak thoknaba face mask uppa phut taruk lapna na leiba khutcha amadi mai mi taru tanana thamba haiba achamba tahong ahum asingak na chakpinaba amuk hanna ningsingjari aroibada maruiba pau amo hanna Imphal Jiribam National Highway ki irang turel mathakta nauna saba Belly Bridge ngasi Mukhyamantri Nongthombam Biren Singh sangaragani RCC thong sanaba sujata ullagani Manipur da COVID-19 positive oiba masing leptane hengalakpadegi ngarang numidang waram phawada lising kun manga chani ni phu umdoi yaure kendra na hairi lomi singi swarthangak na ba matam punamakta kendra sarkar gi achetpa phirep lei amasung GST dagi khongwat pa senpham tha ani thangna na lupa koti lak ama hele paulu jare